masana masagi thaudang mapung phani yaning responsibility longing na matam punung to wakat pa habi complain dale ani subadana masa se comparison da atop ka sangdum na dulai ahum subadana atop pada maran siduna dale aduga mari subadana mahaksi hong thengalle tumbana nuai bagi horok famne na khalle aduga mari subadana aduga maga subadana thabak ama tawbada mahakna tanbadagi responsibility longing dabadagi aduga atopaga kapyar tawbadagi amadi yahum thengbadagi thabuk singa che loijen gande thabuk kharadang tawraga adurada aibadi arembada mayai thigang da natraga loiram dai natraga ahobada hek hek tok thokalli aduna thabuk amagi aroiba finishing mahaki khutta laktrabanina mahisu sadre thabuk khara kang haurammaga lepnabagi maram abadi mangonda hainabi natraga fataba adate habit khara leibanani asai ahanbada leikiba masagi thabuk singa se tawningdaba singna wakat pana mapung oiba aniswana atopaga compare tawduna talaiba ahum subana atopada maran sidun talaiba mari subana yahu tengba maramadura manga subagi kwaidagi fataba thak haibati masagi mathau mapung phadaba haiba se magi maraiba semnabagi haibati fataba maraiba semnabagi maram boihel aduna islam taala aikoina aikoigi laibak mapu mahakna tambiri ba tagdera do mapung phana aikoi kuta lakhanna ba amasung madu mahik shan nabagi upai ama haibabu fataba adate singse masidagi hingba habit singa sidagi hingba duni aikoi na hanba atopada wakatpa natraga sikai tawyo phomdo thangkharba matungda hauji aikoi na yengadabase ani subagi isa se atopaga compare tawasini compare tawase karama makhani mi sindai khwaidi hena tawage aikoi gi samada mi makhal haibadi kam makhal ani khajokwe amana standard of living da chapchana khongda amasung khongpham naba matangi isel la tawdun sakherbi mising chatnabigi adugumba kanglam duda chatnabi bu chetna pai khirasing dharma karma dagi islam dagi din dagi riwaj na chatnabi ne hena maru oina law khraba samajda hauji tok liba amasung hauji chatnariba aduna hena maru oina law khraba kangbu ma atopa mana quality of life masagi punsi bu quality matik magun aduda wakhan thamba amasung aikhoi kari gitam ta tang pan misra lakri bano amsu karam na khumpham na gadage hinglam gadage amasung kadai da hanki gadage haiba wafam wahang paukhum ahum ase phangkhrabasing amasung mudik matungi na mutabikta sakhrabasing ahan bagi riwaj standard living of standard da laikhrabasing di chatnabi de lupa mishing chanabi habase matamgi khongleida taw thakhraba mani habiti matam da purakpa adugumba samajgi chanabi singado aduda lukraba sing chanabi de lupa haiba mising sigi dharma leite karma leite matam na purakpa kanaguba amana semlakpa kanagu masingna pang khraba kanagumba kaya na follow taw khraba aduda masasu yaw khrabani isina tawba kauksinga pangkhabi mahaki maning tamba leite mahaki bisan leite mahaki sumna tagi isel du taw thaba khakni satnabi du da yaw khakni mahana satnabi du mapung phani mangam labadi mahaki mai pa pani haina moi ma khanje amsu izzat ne na khanje asina mahaki mapum da dharma karmagi wafam amsu dharma karma na kari tambiri din na kari tambiri haibagi arta mango de leite mahana dharma du da lei subnagi chatnabi ngapaka dharma du su chatnabi wena lore asina living of standard haiba maga quality of life haiba maga tongan mani riwaje hingdaba amsung dinde hingwasina quality of life masagi personality mapung phaba amati mitik ta wakhan thamba kambu oigale asina comparison to haiba se atam purmak tam ha yum tabu sarabasu mahaki yum ado atopaga comparison tawi
ꯐꯤꯖꯤꯠ ꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯒꯥꯔꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯇꯣꯞꯄꯗ ꯋꯥꯈꯜ ꯊꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯉꯣꯟꯗꯒꯤ ꯍꯦꯟꯈꯤꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄꯒꯤ ꯄꯣꯠꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯒꯤ ꯌꯨꯝ ꯀꯩ ꯃꯁꯥ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯤꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯌꯨꯝ ꯀꯩ ꯃꯍꯥꯛ ꯃꯁꯥꯃꯛ ꯃꯗꯨꯒꯤ ꯃꯃꯜ ꯑꯗꯣ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯃꯁꯤꯅ ꯃꯤ ꯑꯗꯨꯒꯤ ꯏꯃꯥꯟꯗ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯔꯦꯟꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯩꯖꯔꯤꯕꯗꯨꯗ ꯄꯦꯟꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯂꯩꯖꯔꯤꯕ ꯑꯗꯨꯒꯤ ꯃꯃꯜ ꯂꯦꯞꯄ ꯃꯍꯥꯛꯅ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯅ ꯀꯝꯄꯦꯔꯤꯖꯟ ꯍꯥꯏꯕꯁꯤ ꯏꯁꯂꯥꯝꯗ ꯑꯇꯣꯞꯄ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯏꯁꯂꯥꯝꯗ ꯇꯝꯕꯤꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯂꯩꯖꯔꯤꯕ ꯑꯗꯨꯒꯤ ꯃꯃꯜ ꯂꯦꯞꯄ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯂꯩꯖꯔꯤꯕ ꯑꯗꯨꯗ ꯀꯌꯥꯝ ꯌꯥꯝꯅ ꯆꯥꯎꯈꯠꯍꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯃꯦꯍꯅꯠ ꯑꯗꯨꯗ ꯄꯨꯟꯁꯤ ꯍꯤꯡꯕ ꯑꯁꯤ ꯇꯝꯕꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯝꯄꯦꯔꯤꯖꯟꯗ ꯂꯥꯛꯂꯒꯗꯤ ꯑꯩꯒꯤ ꯃꯤꯒꯤ ꯍꯥꯏꯕꯁꯤ ꯋꯥꯡꯈꯠꯂꯛꯏ ꯑꯩꯒꯤ ꯏꯆꯥ ꯃꯥꯒꯤ ꯃꯆꯥ ꯃꯥꯒꯤ ꯃꯔꯜ ꯃꯥꯒꯤ ꯃꯊꯨꯝ ꯍꯥꯏꯕꯔꯣꯝꯗ ꯂꯥꯛꯏ ꯀꯅꯥꯒꯨꯝꯕꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯈ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯏꯁꯥꯁꯦ ꯂꯩꯇꯥꯗꯕ ꯈꯥꯡꯕ ꯉꯝꯗꯕ ꯑꯃ ꯑꯣꯏꯍꯜꯂꯤ ꯃꯁꯤꯅ ꯐꯠꯇꯕꯒꯤ ꯂꯂꯣꯡ ꯁꯤꯜꯂꯛꯅꯕꯒꯤ ꯑꯇꯣꯞꯄꯕꯨ ꯈꯣꯡꯆꯦꯠ ꯍꯥꯏꯅꯕꯒꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄꯒꯤ ꯑꯐꯕꯗ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯍꯜꯂꯤ ꯃꯁꯤꯅ ꯃꯤ ꯑꯃꯕꯨ ꯏꯃꯥꯟꯗꯥꯔꯤ ꯑꯗꯒꯤ ꯅꯥꯟꯊꯣꯛꯍꯜꯂꯤ ꯇꯁꯦꯡꯅ ꯏꯁꯂꯥꯝꯗꯗꯤ ꯑꯩꯍꯥꯛꯀꯤ ꯏꯁꯥꯕꯨ ꯅꯨꯡꯁꯤꯖꯕ ꯑꯁꯨꯃꯥꯏꯅ ꯑꯩꯒꯤ ꯚꯥꯏꯕꯨ ꯅꯨꯡꯁꯤꯖꯗ꯭ꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯡ ꯐꯥꯕ ꯕꯤꯂꯤꯚꯔ ꯏꯃꯥꯟꯗꯥꯔ ꯑꯃ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯂꯕꯅꯤ ꯕꯨꯈꯥꯔꯤ ꯁꯔꯤꯐ ꯑꯃꯁꯨꯡ ꯃꯨꯁꯂꯤꯝ ꯁꯔꯤꯐ ꯑꯅꯤꯃꯛꯇ ꯃꯐꯝ ꯑꯁꯤꯒꯤ ꯔꯤꯐꯔꯦꯟꯁꯁꯦ ꯑꯩꯈꯣꯏꯅ ꯐꯪꯕ ꯉꯝꯃꯤ ꯑꯗꯨꯅ ꯀꯝꯄꯦꯔꯤꯖꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯣꯏꯗꯕꯅꯤ ꯀꯝꯄꯦꯔꯤꯖꯟ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯂꯛꯇꯥꯅꯕ ꯌꯥꯕ ꯂꯝꯕꯤ ꯑꯃꯈꯛꯇꯤ ꯑꯐꯕ ꯊꯕꯛꯁꯤꯡꯗ ꯍꯦꯟꯅ ꯊꯣꯏꯅ ꯇꯧꯅꯅꯕ ꯂꯝꯖꯦꯟ ꯇꯥꯅꯕ ꯑꯗꯨꯈꯛ ꯌꯥꯏ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗ ꯑꯃꯕꯨ ꯆꯤꯡꯊꯅꯕꯒꯤ ꯑꯃꯅ ꯑꯃꯕꯨ ꯑꯋꯥꯕ ꯄꯤꯅꯕꯒꯤ ꯃꯔꯝ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯅꯦꯒꯦꯇꯤꯚꯀꯤ ꯂꯝꯕꯤꯗꯒꯤ ꯍꯤꯡꯕ ꯉꯝꯃꯤ